Civil war manba Manipur ki houjik ki fivam asida Central Leingak na Meetyeng Changduna Waroisin Puraknaba Dmcc na Pukning Chingsillakli Delhi Meetyeng Coordinating Committee Dmcc na ngarang committee ke core member amadi masigi masa singa puna burari mifam ama Delhi da pangthokre mifam adada Manipur ki irang asida Ziris Rosanpur Kangpokpi More na chingba singdage lanjenarakliba Meetyeng singi maram kupna khanai nenaki Mifam adana warep kaya lauki amadi Central amadi State Leingak ta taksin naba wafam kaya warep oina lauki warep singe manungda Manipura thokleba kanglup maselgi irang asi athuba matamda Waroisin Puraknaba thabakta onthok piu haina taksin ba yauri loinana India Leingak na Manipur da su Indian Constitution na piriba sana kanglon gi matung ina kuki maitei furup anigi miyam amadi lanthum singak senaba hotnabiu houjik Mathau taribasi Manipur da Santi Purakpa asini micha miyamda achumba wayal fanghanduna lanjenare kiba sing mayumda amuk hanjil handuna tangdu laitana lehan kinaba sinbiyu mifam aduna Meetyeng singna houjik thengnariba toan ba khudong thiba sing asi mayok nanaba furup asi punsin ba amari tung koina satkadaba asanba Meetyeng gi thorang ama sembinaba haijaba Leingak na miyambu ngak senba sel thungi awaba kokhanba amari politician singna Meetyeng sing tung koina akaiba kanagumba amatana akaiba piba ngamdanaba hotnaba mathau taba sing thabak laukhat hanba asi yauri